ꯃꯌꯥꯝ ꯉꯁꯤꯃꯨꯛ ꯆꯦꯅꯦꯜ ꯑꯁꯤꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯕꯥꯏꯀꯤꯡꯒꯤ एपिसोड 18 ममांगी एपिसोडसिंगदु येंगबिदबा यावरगदि सोयदना येंगबियु वारीसि मपुंग फाना भाब तानबगिदमक हाइजबन एपिसोड 18 असिगी अहानबा सिन असिदा इथेल्सना महाकना इथोकिबा रोंगी लाइरिसिंग अदु पादुना निंगथौ एकबाता ताहलमे इथेल्सना हुजिक पारिबा मतांग असिना रोमसिंगना लानगिदमकता करंबा वाखलोनसिंग सिजनरमी हाबदु इथेल्सना पादुना नैनरी निंगथौ एकबातसु इथेल्सना पारिबा लाइरि असिदगी रोंगी वाखलोन असिगुमना महाकसु तौबा ngamnabagidamक मुन्ना तादुना ज्ञान सिंह असि लौसल्ली एकबाना इथेल्सता रोंगी मतिक मथौना लेरबा बुद्धि लौसिंग चावरबा सेजरगी मतांगना सुपारो हाइदुना रोंगी हैसिंगबसिंगसि लोइना खंगतोखरे वारीसिंगसि तारबा मतुंग एकबाना हौजिक्ति रेगनर होइगा लानथेंगनबगिदमक सेम साबा यारे हाइरम इथेल्सना वफमसि ताबदा पाखत्तुना लगा अइंगोंदा तांजा अमतंग पिबियु आई रेगनरगी मनाक्ता चत्तुना वारी सारुनबगी अयाबदु पिबियु अइना रेगनरबु मसक मुन्ना खंगी महाकना पामलेबसि अदोमना लम खरा पिबिदुना मफमसिदा मखोइगी मी खरा लौसिंगु तौबा पाममगनी आई मागी मनाक्ता चत्तुना वारीसि फजना मुक्ता सागे हाइ निंगथौ एकबाना हंतक नंगना सुखंगलिबदुनी मखोइगी मनाक्ता आइगी इचानुपागा लोइनादुना चत्लुबा मी खरा मखोइना लोइना हातोखरगा इचानुपा इथलबुफ कतनी मखोइना हिंगना थादोरि मदुदगी अइना खंखरबनी मखोइसु लान पामे हाइना अदुगिसु मथक्ता नंगसे आइगिदी ममल यामलबा मी अमनी अदुना मफमदुदा थादोक्तुना खुदोंग थीबसिंग असि नंगहन्निंगदे हाइरगली इथेल्सना थोकदौरिबा लान असि फना कन्ना खामना होनरबसु यादरे मसिदगी निंगथौ एबाता महाकना अदुदी लान असि करम काना तौदोरिबनो हंगली एकबाना निंगथौ एलागी लानमिसिंग अदु अखोइगी मफमसिदा यौरक्लबा मतमदुदा लान असि सुंसोय सोयदना तौरगनी हाइरमलगा एकबार असि चटख्रे इथेल्सती मथवाई नुंगाइतना उंगदुना लेहौरी सोमदसु रेगनर होइगी मफमसिदा रेगनरसी याम साउना निंगथौ होरिकता नंगना हंतक एकबाकी लानमी खरबु हालुरबनिना हौजिक मखोइगी मनाक्ता वारी साबा चत्तोरिबसि कनानो हाइदुना हंगली होरिकना हौजिक अखोइ मखोइगा वारी साबगी दरकार ओइदे अखोइना मफमसिदा लाक्लिबसि लमन खुंबनी अदुना एकबार पो हालबा मतुंग अखोइना लमन सिंगनी हाइदुना सखिबा वासा अदु फंगदौरिबनी वारी साबगी ओइनदी मा सिगरबा मतुंग सागदबा मंगाइ हाइरक लेगर थाना मरक थतना अखोइना करिगुंबा हंतक तौगदोरिबा लान असिदा निंगथौ एकबारपु माइथीबा पीबा ngamlabadi अखोइना पियो हाइबा सनालुपासिंग लोइना पिरकनी सनालुपादा नतना लम खरसु पिरकनी हाइना आइना थाजै हाइरकली रेगनरदी ngangnaribasingsi ita tadana निंगथौ होरिकता अदुमक साउदुना लेरि मांगना साउरिबसिगी मरमसि नहान निंगथौ एकबात की लानमी खरा हातखिबा अदु निंगथौ होरिकि प्लानदगी थोखरिबा थौदोसिंग अदु रेगनरनदी पामदबा थबकसिंग अदुना महाक्ति होरिकता तसेंगना साउखरे रेगनरना मखा तारदुना मखोइना मसिगी पोसक्सि अइंगोंदा यहोलिकलिबसि लान तौसि हाइना यहोलकपा नत्ते हाइरमि मसिदा माना उल्लिबा पोरसिना इन्थेल्सटेंदा महाकना सिबिखिबा खुजि अदुबुनि निंगथौ होरिकना करी पोसकनो नंगना हारिबदुबु मदुदी करिसु लैतबा इचम चंबा पोसक अमनि अखोइना मतम चुपदा कावरोइदबदी ख्रिस्टियन धर्म चतपा इथेल्सटेंना कैदौनुंगदा अखोइगुमना ओइबा यारोय नंगी मोती करी लई हाइदुना फ्लोकीदा अमु हंगमी फ्लोकीसु मखोइगी लाइदुसु लाई ओरंबा याय अदुबु मखोइगी मरमददी आइदी करीमता खंगदे हाइरगली रेगनरना आई इथंदा ओइरबसु चत्तुना वारी सारुगनी हाइरगली होरिकना रेगनर नंगना अखोइगी लानमिसिंगसि तंखाइ खाइदोकनबा होनरकनु मसिमसु खंगजलु नंगोंदगी हेना चावबा निंगथौ आई लैरे हाबसि मतम चुप्पदा कावगनु हाइरगली होरिकना मखा तारदुना हयेंग अखोइ पुन्ना लिंजेन मानना मखोइगा लान असि सोकनरगदबनी मसिगिदमक सेम सादुना लैनरो हाइरमलगा मचानुपा आइलैंडरबु पुरगा होरिक असि मफमसिदगी चटख्रे मायामसि हुजिक उपाय लैतना उंगुंगदुना लैहोरी मथंगी सिन असिदना रेगनरसि मपानदा मई टेक्तुना लैरि मसिदा मचानुपा बियोनसु लाक्तुना तुम्बा याद्रे हाइदुना मई टेक्पसि यावरम्मी बियोना मखा तारदुना मपादा सिबा हाइबसि कमाइ तौबजानो हाइदुना खल्लिबनी हाइरगली रेगनरना मदुदी सीखरबा मी खतना खंगदबनी हाइरगली बियोना अदुदी अखोइगी मांत्रिकती खंगमगदरा हाइरगली रेगनरना महाक्सु सीद्री अदुना पुरा ओइना खंगोय अदुबु मतम अमदा नंगिदमक तांत्रिक अदुना वफम खरा अइंगोंदा हाइखि मदुदी नंगदी अइंगोंदगी हेना समुद्र कया लांदुना लम कया अमा कोइखिनी हाइरगली बियोना अदुनु ताकवदी हयेंगी लानसिदा अइजे सिरोइदोरीने हाइरगली रेगनरना तांत्रिकना हाइखिबदुगी मतुंग इन्नदी नहाक सिगदबा वाटली हाइरगली
ꯁꯣꯝꯗꯁꯨ ꯅꯤꯡꯊꯧ ꯍꯣꯔꯤꯛꯅ ꯕꯤꯌꯣꯟ ꯃꯄꯥꯝ ꯆꯥꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯕꯁꯤ ꯌꯦꯡꯗꯨꯅ ꯐ꯭ꯂꯣꯀꯤꯗ ꯕꯤꯌꯣꯟꯁꯤ ꯑꯩꯅ ꯌꯦꯡꯕꯗ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯑꯣꯗꯤꯟꯒꯤ ꯃꯆꯥꯅꯨꯄꯥ ꯕꯥꯜꯗꯔ ꯍꯥꯏꯕꯗꯣ ꯑꯗꯨꯒꯨꯝꯅ ꯎꯏ, ꯃꯗꯨꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯐ꯭ꯂꯣꯀꯤ ꯅꯪꯁꯨ ꯈꯪꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯛꯂꯤ꯫ ꯐ꯭ꯂꯣꯀꯤꯅꯁꯨ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯥꯏꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯤꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯏꯊꯦꯟꯁꯇꯦꯜꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯑꯦꯊꯦꯜꯁꯇꯦꯟꯁꯤ ꯃꯍꯥꯛꯀꯤ ꯂꯥꯏ ꯑꯁꯤ ꯅꯤꯡꯖꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯂꯤꯕ ꯂꯥꯏ ꯑꯁꯤꯅ ꯍꯌꯦꯡ ꯇꯧꯅꯒꯗꯧꯔꯤꯕ ꯂꯥꯟ ꯑꯁꯤꯗ ꯔꯦꯒꯅꯔ ꯑꯃꯗꯤ ꯑꯦꯒꯕꯥꯠ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯅꯤꯃꯛ ꯃꯍꯥꯛꯅ ꯂꯣꯏꯅ ꯅꯨꯡꯁꯤꯕꯗꯒꯤ ꯏꯁꯣꯔꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯕꯤꯗꯅꯕ ꯀꯟꯅ ꯅꯤꯡꯖꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯅꯤꯡꯊꯧ ꯍꯣꯔꯤꯛꯅ ꯂꯨꯆꯤꯡꯗꯨꯅ ꯔꯦꯒꯅꯔ ꯍꯣꯏꯒꯤ ꯀꯥꯡꯕꯨꯁꯤ ꯂꯥꯟ ꯇꯧꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯃꯗ ꯂꯥꯛꯂꯤ꯫ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯎꯃꯪ ꯑꯃ ꯐꯥꯎꯗꯨꯅ ꯑꯍꯥꯡꯕ ꯖꯒꯥ ꯑꯃ ꯊꯦꯡꯅꯔꯦ꯫ ꯔꯦꯒꯅꯔꯅ ꯃꯌꯥꯝꯁꯤꯗ ꯂꯥꯟ ꯑꯁꯤ ꯃꯐꯝꯁꯤꯗ ꯁꯣꯏꯗꯅ ꯇꯧꯔꯒꯅꯤ ꯍꯥꯏ꯫ ꯍꯣꯔꯤꯛꯅ ꯅꯪꯗꯤ ꯀꯃꯥꯏ ꯈꯪꯉꯤꯕꯅꯣ ꯍꯪꯂꯤ꯫ ꯔꯦꯒꯅꯔꯅ ꯑꯩꯅ ꯈꯪꯂꯤꯕꯁꯤ ꯃꯈꯣꯏꯁꯨ ꯃꯐꯝꯁꯤꯗ ꯂꯩꯔꯦ ꯍꯥꯏꯔꯛꯂꯤ꯫ ꯍꯣꯔꯤꯛꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ लापना निंथौ एग्बाटकी लानमीसिंगना लेबसी उरे मसिबु रेगनरना हाना उदुना लेरम होरिकना नापन अमगा लोइनना मखोई सुमीदी याम्बा माली अदुबो अखोईगी पांगन थौनागी ममांगदा मखोइना कुइना कैसु लेप्पा ngमोय हारमलगा मखारोमदा सुम कुमथखरे रेगनरनादी मफमसिदा ngaइदुना लैसी हाइबनी अदुबु होरिकना लेपियादे अदुम चंगसनगदबनी हौजिक येगनबना लैरिबसी मखारोमदनी अदुना अखोई चंगसनदुना खुदोंचाबा लहौगदबनी हाइदुना मयामसे हौख्रे रेगनर अमदी लेगर थासु उपाय लेतना अदुम तप तपना चंगसिल्ली हौजिक टीम अनी असी एग्बाटकी लानमीसिना मखारोमदगी काखलगली अदुगा रेगनर होय कांगुसिना मथकलोमदगी लागली रेगनर होयना मांगलोमदा सुम सुम चंगसलकपदा ये थंगबा साइड लोमदगी मथकलोमदा लानमी मयामसु अटैक तौगदबगी ngaइदुना लेरे मसिबु रोलोना उबदगी रेगनर दा हाइदुना मफमसिदा मखोइना लानमीसिंग असि ngaknaba लेहौरे होरिकती मांगलोमदा चंगसलकलिबा लानमीसिंग असिदा अदुम चंगसनख्रे होरिकी टीम खरा असिना मांगलोमदा चंगसलइबा लानमीसिंग असिगा थेंगाइनबा हौख्रे येलोंगी साइडतगी कुमथरिबा लानमीसिंग असिगा रेगनर होइगसु मखोइगी चुंगोइगी पल असि ngakतुना फाइट असि हौख्रे तौनरिबा मयामसि निंथौ एग्बाचु लाक्तुना याम लापना येंगदुना लेरि हौजिमुक एग्बाटकी लानमीसिंग असि ओइ थंगबा सरुक्ता टीम अमामुक सेमदुना कुमथरगली मसिबु रेगनर होगी ये थंगबदा कुमथरिबा रेगनर होइना थेंगनरिबा मखोइगी टीमदगी लेगरथाना तंखाय अमामुक खाइदोक्तुना ओइ थंगबदा लाक्लिबा लानमीसिंग असि थेंगाइना नंबगी सेम सादुना अमुक लैख्रे हौजिक लेगरथाना ngaइबा ओइ थंगबा सरुक्ता लाक्लिबा लानमीसिंग असिदी सगोन तोंगबा ngak ओइबना लेगरथा होइना कन्ना ngakनबा होनरबसु सगोन असि कन्ना थौजलक्तुना मखोइना ngakलिबा पन असि थुगाइदुना मीसिंगसि हाटपा तुप्पा मयाम तौख्रे हौजिक लान असि रेगनर होइसि माइथीबा याना लैरबनी अदुबु मखोइना हनबा लैतना माना ngamba थाकता फाइट असि कन्ना चथरी हौजिक मुक निंथौ एग्बाटना माकी मनाक्ता लैरंबा मनाय अमना फ्लेग अमा हायंदुना निंथौ एलादा साइनम तौरगली निंथौ एलानसु माकी लानमीसिंग कोकथोक्तुना रेगनरना थेंगनरिबा साइड ये थंगबा सरुक असिदा निंथौ एलागी लानमी मसिंग थिंगमदबा मयामा सगोन तोंगदुना अहेनबा फोर्स असि थाजनबा हौरक रेगनरनासु मथक तंगबा सरुक्ता निंथौ एलाना नोक्तुन लैबसि उरे मसिदगी माना खंग्रे लानसि हानना निंथौ एग्बाटना एलागा मानादुना प्लान तौबा लानने हाबसि माकना खंग्रे रेगनरना हौजिक मीसिंगसि हाटना करी तौबा याबा प्लान लैगे खंदुना अकोइबसिदा अदुमक येंगदुना लैरि महाकना सगोन अमा तोंखत्तुना मयामसिदा नथवाय हिंगनबा चेनरो हाइदुना लाउख्रे रोलोदी सोमदा एग्बाटकी मचानुपा एथलुफना सगोन तोंगदुना लाक्लगा थांगना यालंबदगी सिनिंग चित्ता तादुना लेहौरे बियोनसु मपा रेगनरना मथंदा येकनबा मरा असिदा फाइट तौदुना लैबा असिदा महाकसु चेनसनदुना यावरम्मि अदुगा मखोई मीसिंगना चेनखिबा माइकई सोमदा मपामचा पुलप चेनमिनखरे रेगनरगी कांगुसि मफमसिदगी हिंगनबा चेनखिबना लानसि इंग्लैंड ngमख्रे हाइबा यारे एग्बाट अमदी एलागी लानमीसिंगना असीबा मरा असिदा अहिंगबा खरा यावबसि येंगदुना सुम हातोई हौजिक लानसि लोइरबनिना एथेल्सटेन्सु मफमसिदा येंगबा लागली माकना येंगलिबसि माकना मसक खंगबा कना यावबगे हाइदुना येंगलिबन लानमी अमना रोलोना यान मांगदुना सोक्लगा लैरिबसिबु हातोकनबगिदमक तासि युंगे तौरकपदा एथेल्सटेन्सना चेनसनदुना खामख्रे एग्बाटना एथेल्स नुपादु मसक खंगबरा हाइदुना हंगली अदुबु मसिगी पाउखुमसि निंथौ एलान ओइना पिरामि निंथौ एलाना निपा सिगी ममिंग रोलो कौबनी अखोइनासु क्रिस्टियन धर्म चले हाइदुना महाक असि बप्टाइज तौग्रबनी अदुबु मसादा अहोंबा अमत्ता लैते महाक रेगनरगी मनाउपानी हाइदुना मसक ताख्रे मसिदगी एग्बाटना मखोइगी माइबगुंबा निपा अमा कौसनदुना रोलोबु कन्नबा याथंग पीख्रे रोलोना हुजिक ममितसि तपना पांथोरक्तुना
ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯅꯣꯡ ꯃꯪꯖꯟꯗꯨꯅ ꯀ꯭ꯋꯥꯛ ꯃꯌꯥꯝꯅ ꯌꯣꯝꯂꯤꯕꯁꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯕꯨ ꯑꯦꯊꯦꯜꯁ꯭ꯇꯦꯟꯅꯁꯨ ꯎ ꯁꯣꯝꯗꯅ ꯔꯦꯒꯅꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨꯁꯤꯡꯁꯤ ꯑꯁꯣꯛ-ꯑꯄꯟ ꯃꯌꯥꯝ ꯌꯥꯎꯗꯨꯅ ꯄꯨꯂꯞ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯔꯦꯒꯅꯔꯅ ꯅꯤꯡꯊꯧ ꯍꯣꯔꯤꯛꯇ ꯅꯪꯅ ꯂꯦꯞꯈꯤꯕ ꯐꯤꯔꯦꯞ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯍꯥꯏꯗꯨꯅ ꯍꯣꯔꯤꯛꯇ ꯊꯤꯅ ꯉꯥꯡꯂꯝꯃꯤ꯫ ꯍꯣꯔꯤꯛꯅꯁꯨ ꯅꯪꯁꯨ ꯃꯇꯝ ꯆꯨꯞꯄꯗ ꯅꯪꯅ ꯂꯦꯞꯄ ꯐꯤꯔꯦꯞꯁꯤꯡꯗ ꯆꯨꯝꯃꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯈꯟꯕꯗꯥꯏ꯫ ꯉꯁꯤ ꯊꯣꯛꯂꯤꯕꯁꯤꯗꯤ ꯇꯧꯗ ꯌꯥꯗꯕ ꯑꯃꯗꯤ ꯊꯣꯛꯇ ꯌꯥꯗꯕ ꯊꯕꯛꯅꯤ꯫ ꯃꯁꯤꯗꯤ ꯏꯁꯣꯔꯅ ꯍꯥꯟꯅꯅ ꯇꯝꯗꯨꯅ ꯂꯩꯔꯝꯂꯕꯅꯤ꯫ ꯃꯁꯤꯗ ꯑꯩꯒꯤ ꯐꯤꯔꯦꯞ ꯑꯗꯨꯒ ꯀꯔꯤꯝꯇ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯔꯛꯂꯤ꯫ ꯕꯤꯌꯣꯟꯗꯤ ꯍꯧꯖꯤꯛ ꯂꯩꯔꯝꯕ ꯄꯣꯠꯆꯩꯁꯤꯡꯁꯤ ꯀꯧꯈꯥꯏꯗꯨꯅ ꯌꯥꯝ ꯁꯥꯎꯅ ꯂꯩꯔꯤ꯫ ꯃꯄꯥ ꯔꯦꯒꯅꯔꯅ ꯕꯤꯌꯣꯟꯗ ꯅꯪ ꯉꯁꯤꯗꯤ ꯄꯔꯐꯣꯔꯃꯦꯟꯁ ꯐꯖꯅ ꯎꯠꯂꯤ ꯍꯥꯏꯗꯨꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯑꯝꯃꯤ꯫ ꯕꯤꯌꯣꯟꯅ ꯄꯔꯐꯣꯔꯃꯦꯟꯁ ꯐꯖꯕꯒꯤ ꯑꯩꯅ ꯍꯩꯁꯤꯡꯕꯒꯤ ꯍꯤꯡꯕ ꯅꯠꯇꯦ, ꯂꯥꯏꯕꯛ ꯐꯕꯒꯤ ꯍꯤꯡꯍꯧꯕꯅꯤ ꯍꯥꯏꯔꯤ꯫ ꯔꯦꯒꯅꯔꯅ ꯕꯤꯌꯣꯟ ꯅꯪꯕꯨ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯔꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯕꯤꯌꯣꯟꯅ ꯀꯔꯤ ꯑꯩꯕꯨ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤ ꯍꯥꯏꯕ? ꯍꯧꯖꯤꯛ ꯂꯥꯟ ꯃꯥꯏꯊꯤꯔꯒ ꯍꯜꯂꯛꯇ ꯉꯥꯏꯔꯤ, ꯃꯁꯤꯕꯨ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯔꯤꯕ ꯍꯥꯏꯗꯨꯅ ꯌꯥꯝ ꯁꯥꯎꯔꯝꯃꯤ ꯕꯤꯌꯣꯟꯁꯦ꯫ ꯔꯦꯒꯅꯔꯅ ꯉꯁꯤ ꯃꯥꯏꯊꯤꯔꯕꯁꯨ ꯅꯣꯡꯃꯗꯤ ꯑꯃꯨꯛ ꯃꯥꯏ ꯄꯥꯛꯄ ꯌꯥꯏ ꯍꯥꯏꯔꯝꯃꯤ꯫ ꯕꯤꯌꯣꯟꯅ ꯑꯃꯨꯛ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯏꯊꯤꯔꯒ ꯍꯜꯂꯛꯑꯦꯗꯅ, ꯑꯩꯈꯣꯏꯕꯨꯗꯤ ꯎꯆꯤꯟ-ꯅꯥꯆꯤꯟꯅ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯍꯤꯡꯍꯧꯔꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯀꯀꯥ ꯔꯣꯂꯣꯗꯤ ꯁꯤꯍꯧꯔꯕ ꯅꯠꯇ꯭ꯔꯥ ꯍꯪꯂꯛꯂꯤ꯫ ꯔꯦꯒꯅꯔꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯁꯤꯕꯒꯤ ꯄꯥꯎ ꯑꯁꯤ ꯂꯥꯛꯇ꯭ꯔꯤꯕꯅꯤ, ꯑꯗꯨꯒ ꯏꯔꯥꯏ ꯂꯥꯏꯅ ꯁꯤꯈꯤꯗꯕ ꯅꯪꯒꯤ ꯀꯀꯥ ꯅꯠꯇꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯂꯩꯒꯔꯊꯥꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏ ꯐꯤꯔꯦꯞ ꯑꯃꯗꯤ ꯍꯧꯖꯤꯛꯃꯛ ꯂꯦꯞꯇꯕ ꯌꯥꯔꯔꯣꯏ, ꯃꯐꯝꯁꯤꯗ ꯂꯩꯈꯤꯁꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯟꯈ꯭ꯔꯁꯦ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯔꯛꯂꯤ꯫ ꯕꯤꯌꯣꯟꯅ ꯑꯩꯒꯤ ꯀꯀꯥ ꯔꯣꯂꯣ ꯃꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩꯈ꯭ꯔꯦ, ꯑꯗꯨꯅ ꯑꯩꯗꯤ ꯃꯍꯥꯛꯄꯨ ꯍꯨꯟꯇꯣꯛꯑꯝꯃꯒ ꯃꯐꯝꯁꯤꯗꯒꯤ ꯁꯨꯡꯆꯠ ꯆꯠꯂꯣꯏ ꯍꯥꯏꯔꯛꯂꯤ꯫ ꯔꯦꯒꯅꯔꯅ ꯑꯃꯨꯛ ꯀꯔꯦꯝꯅꯅ ꯅꯤꯡꯊꯧ ꯍꯣꯔꯤꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯆꯥꯎꯔꯕ ꯅꯤꯡꯊꯧ ꯍꯣꯔꯤꯛ, ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣ? ꯂꯥꯏꯕꯛꯁꯤꯗꯅ ꯀꯔꯤ ꯇꯝꯂꯤꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯔꯦꯒꯅꯔꯅ ꯉꯥꯡꯁꯤꯜꯂꯝꯃꯤ꯫ ꯍꯣꯔꯤꯛꯁꯨ ꯃꯍꯥꯛꯅ ꯇꯧꯔꯨꯕ ꯄ꯭ꯂꯥꯟ ꯑꯁꯤ ꯃꯥꯏꯊꯤꯕꯗꯒꯤ ꯔꯦꯒꯅꯔꯒꯤ ꯋꯥꯍꯪꯁꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗꯕꯤꯗ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯋꯦꯁꯦꯛꯁꯇ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯂꯥꯟ ꯃꯥꯏ ꯄꯥꯛꯄꯒꯤꯗꯃꯛ ꯅꯤꯡꯊꯧ ꯑꯦꯂꯥꯅ ꯃꯌꯥꯝꯁꯤꯗ ꯂꯥꯎ ꯈꯣꯡꯗꯨꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯁꯤꯗ ꯑꯦꯊꯦꯜꯋꯨꯜꯐꯇ ꯃꯍꯥꯛꯅ ꯀꯣꯟꯗꯨꯅ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯅꯪꯒꯤ ꯕꯕꯥꯒꯤ ꯂꯥꯟꯒꯤ ꯅꯤꯌꯣꯝꯁꯤꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯈ꯭ꯔꯦ, ꯀꯗꯥꯏꯗꯒꯤ ꯇꯝꯂꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯦꯊꯦꯜꯋꯨꯜꯐꯇ ꯍꯪꯉꯝꯃꯤ꯫ ꯑꯦꯊꯦꯜꯋꯨꯜꯐꯅ ꯑꯩꯁꯨ ꯈꯪꯗꯦ, ꯃꯍꯥꯛꯇꯤ ꯂꯥꯏꯔꯤꯛ パꯈꯣꯠꯄ ꯌꯥꯝ ꯄꯥꯝꯕꯅꯤ, ꯃꯗꯨꯗꯒꯤ ꯊꯦꯡꯅꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯅꯤꯌꯣꯝꯁꯤꯡ ꯑꯗꯨ ꯉꯁꯥꯏ ꯏꯊꯦꯜꯁ꯭ꯇꯦꯟꯅ ꯔꯣꯝꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯄꯥꯕꯗꯨꯗ ꯌꯥꯎꯔꯛꯄ ꯅꯤꯌꯣꯝꯁꯤꯡ ꯑꯗꯨ ꯉꯥꯛꯇꯅꯤ꯫ ꯏꯊꯦꯜꯁꯨ ꯄꯥꯔꯇꯤ ꯑꯁꯤ ꯌꯥꯎꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯏꯊꯦꯜꯁꯤ ꯔꯣꯂꯣꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯔꯣꯂꯣꯁꯤ ꯍꯧꯖꯤꯛ ꯌꯥꯝ ꯊꯤꯅ ꯁꯣꯛꯄꯗꯒꯤ ꯃꯁꯥ ꯑꯁꯤ ꯂꯦꯡꯕ ꯉꯝꯗꯕꯤꯗ ꯂꯩꯔꯤ꯫ ꯏꯊꯦꯜꯁꯅ ꯔꯣꯂꯣꯕꯨ ꯍꯧꯗꯣꯛꯑꯝꯃꯤ꯫ ꯔꯣꯂꯣꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯏꯊꯦꯜꯁꯇ ꯌꯥꯝ ꯁꯥꯎꯅ ꯅꯤꯡꯊꯧ ꯍꯣꯔꯤꯛꯅ ꯍꯥꯏꯔꯛꯈꯤꯕꯗꯨ ꯆꯨꯝꯕꯅꯤ, ꯅꯪꯅ ꯑꯩꯈꯣꯏꯗ ꯃꯤꯅꯝꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯝꯂꯕꯅꯤ, ꯑꯩꯒꯤ ꯍꯛꯆꯥꯡꯁꯤꯅ ꯄꯥꯡꯒꯟ ꯈꯖꯤꯛꯇꯪ ꯂꯩꯔꯝꯂꯕꯗꯤ ꯅꯪꯕꯨ ꯈꯨꯗꯛ ꯑꯁꯤꯗ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯏꯊꯦꯜꯁꯀꯤ ꯃꯉꯛꯁꯝꯁꯤꯗ ꯃꯈꯨꯠ ꯑꯁꯤ ꯌꯥꯝ ꯋꯥꯅ ꯊꯥꯡꯒꯠꯂꯛꯇꯨꯅ ꯃꯦꯠꯂꯝꯃꯤ꯫ ꯑꯦꯊꯦꯜꯁꯨ ꯔꯣꯂꯣꯒꯤ ꯃꯇꯧꯁꯤꯗ ꯋꯥ ꯑꯃꯇ ꯉꯥꯡꯗꯅ ꯁꯤꯟ ꯑꯁꯤ ꯑꯃꯨꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯔꯦꯒꯅꯔ ꯍꯣꯏꯒꯤ ꯃꯐꯝꯁꯤꯗ ꯃꯈꯣꯏꯒꯤ ꯂꯥꯟꯗ ꯁꯤꯔꯛꯂꯕ ꯃꯤꯁꯤꯡ ꯑꯁꯤ ꯃꯌꯥꯝꯅ ꯕꯦꯚꯥꯔ ꯎꯠꯇꯨꯅ ꯀꯟꯅ ꯄꯣꯂꯣꯏꯔꯤ꯫ ꯋꯦꯁꯦꯛꯁꯇꯅ ꯂꯥꯟ ꯉꯝꯕꯒꯤꯗꯃꯛ ꯅꯤꯡꯊꯧ ꯑꯦꯂꯥꯁꯤ ꯌꯥꯝ ꯍꯔꯥꯎꯗꯨꯅ ꯅꯤꯡꯊꯧ ꯑꯦꯒꯕꯥꯔꯠꯅ ꯍꯦꯛ ꯍꯦꯛ ꯏꯔꯨꯖꯕ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯁꯤ ꯄꯨꯟꯅ ꯏꯔꯨꯖꯃꯤꯟꯅꯔꯤ꯫ ꯃꯁꯤꯗ ꯅꯤꯡꯊꯧ ꯑꯦꯂꯥꯅ ꯑꯋꯥꯡꯂꯣꯝꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯃꯌꯨꯝꯗ ꯍꯟꯗ꯭ꯔꯤꯉꯩꯗ ꯑꯃꯨꯛꯀ ꯍꯟꯅ ꯂꯥꯟ ꯇꯥꯁꯟꯗꯨꯅ ꯄꯨꯡꯇꯨꯝ ꯇꯨꯝꯅ ꯍꯥꯠꯇꯣꯛꯍꯧꯔꯁꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯦꯒꯕꯥꯔꯠꯅ ꯑꯗꯣꯝꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯑꯆꯨꯝꯕ ꯐꯤꯔꯦꯞ ꯅꯠꯇꯦ, ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯑꯩꯈꯣꯏꯗ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯑꯁꯥꯎꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯈꯤꯒꯅꯤ꯫ ꯑꯁꯥꯎꯕꯁꯤꯡ ꯑꯗꯨꯒ ꯂꯨꯠ ꯇꯧꯕꯒꯤ ꯍꯩꯅꯕꯤ ꯑꯗꯨꯒ ꯄꯨꯟꯁꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯁꯥꯒꯠꯂꯛꯇꯨꯅ ꯑꯩꯈꯣꯏꯗ ꯑꯣꯟꯈꯠꯇꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄꯁꯨ ꯌꯥꯏ꯫ ꯑꯗꯨꯅ ꯑꯩꯅ ꯈꯟꯕꯗꯗꯤ ꯂꯥꯟꯒꯤ ꯃꯍꯨꯠꯇ ꯑꯅꯤꯃꯛꯀꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯒꯤ ꯊꯕꯛꯇ ꯁꯤꯟꯅꯕ ꯐꯒꯅꯤ꯫ ꯃꯈꯣꯏꯒ ꯄꯨꯟꯁꯤꯜꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯄꯥꯡꯒꯜ ꯑꯁꯤ ꯀꯟꯈꯠꯇꯨꯅ ꯃꯈꯣꯏꯗꯒꯤ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯐꯪꯂꯕꯗꯤ ꯃꯥꯔꯁꯤꯌꯥꯗ ꯂꯥꯟ ꯇꯥꯁꯟꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯏꯅ ꯂꯧꯁꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯦꯂꯥꯁꯨ ꯋꯥꯈꯜ ꯈꯤꯇꯪ ꯈꯟꯊꯔꯛꯇꯨꯅ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯑꯆꯨꯝꯕ ꯋꯥꯐꯝꯗꯤ ꯃꯥꯜꯂꯤ, ꯑꯗꯨꯕꯨ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯃꯤ ꯑꯃ ꯆꯠꯇꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯛꯂꯤ꯫ ꯑꯦꯒꯕꯥꯔꯠꯀꯤ ꯃꯅꯥꯛꯇ ꯂꯩꯕ ꯄꯥꯁꯇꯔ ꯑꯁꯤꯅ ꯂꯥꯟ ꯃꯥꯏꯊꯤꯕꯒꯤ ꯁꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯃꯔꯛꯇꯨꯗ ꯑꯩꯈꯣꯏ ꯁꯣꯝꯗꯒꯤ ꯀꯅꯥꯝꯇ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯔꯛꯀꯗꯧ ꯃꯥꯟꯗꯦꯗ ꯍꯥꯏꯔꯛꯂꯤ꯫ ꯑꯦꯊꯦꯜꯋꯨꯜꯐꯅ ꯑꯃꯨꯛ ꯃꯐꯝꯗꯨꯗ ꯆꯠꯄ ꯉꯝꯒꯗꯕꯁꯤ ꯃꯤ ꯑꯃꯈꯛꯇꯤ ꯂꯩ, ꯃꯗꯨꯗꯤ ꯑꯦꯊꯦꯜꯁ꯭ꯇꯦꯟꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯦꯒꯕꯥꯔꯠꯇꯤ ꯑꯦꯊꯦꯜꯁ꯭ꯇꯦꯟ ꯄꯜꯂꯛꯄ ꯑꯁꯤꯗ ꯄꯥꯈꯠꯇꯨꯅ ꯀꯔꯤꯒꯨꯝꯕ ꯃꯐꯝꯗꯨꯗ ꯃꯍꯥꯛꯁꯨ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯗꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯦꯊꯦꯜꯋꯨꯜꯐꯅ ꯃꯉꯣꯟꯗ ꯑꯗꯨꯝꯅ ꯏꯔꯥꯏ ꯂꯥꯏꯅꯗꯤ ꯍꯥꯠꯀꯗꯕ ꯃꯥꯟꯗꯦ, ꯑꯗꯨꯕꯨ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯁꯨ ꯑꯩꯈꯣꯏꯗ ꯀꯔꯤꯁꯨ ꯃꯥꯡꯖꯗꯦ ꯍꯥꯏꯔꯛꯂꯤ꯫
ꯃꯆꯥꯒꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯦꯛꯕꯥꯠꯇꯤ ꯈꯔ ꯁꯥꯎꯔꯞ ꯇꯧꯅ ꯂꯩꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯑꯦꯊꯦꯜꯁ꯭ꯇꯦꯟ ꯑꯁꯤ ꯔꯦꯒꯅꯔ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯁꯒꯣꯜ ꯑꯃ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯁꯨ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯁꯒꯣꯜꯁꯤꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯑꯦꯊꯦꯜꯁꯅ ꯕꯤꯌꯣꯟꯗ "ꯕꯤꯌꯣꯟ, ꯀꯝꯗꯧꯔꯤ, ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ? ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯕꯤꯌꯣꯟꯅ "ꯑꯗꯣꯝꯕꯨ ꯀꯔꯝꯅ ꯀꯥꯎꯒꯗꯧꯔꯤꯕꯅꯣ? ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯑꯍꯥꯟꯕ ꯎꯕꯗꯗꯤ ꯅꯪꯕꯨ ꯍꯥꯠꯅꯤꯡꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯀꯣꯟꯅꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤ" ꯍꯥꯏꯔꯛꯂꯤ꯫ ꯑꯦꯊꯦꯜꯁꯅ ꯃꯌꯥꯝꯁꯤꯗ "ꯔꯣꯂꯣ ꯉꯁꯤꯁꯨ ꯍꯤꯡꯂꯤ, ꯃꯍꯥꯛ ꯁꯤꯗ꯭ꯔꯤ, ꯌꯥꯝ ꯊꯤꯅ ꯁꯣꯛꯄꯗꯒꯤ ꯂꯥꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ" ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯤꯗ ꯂꯥꯎꯊꯣꯔꯛꯂꯤ꯫ ꯔꯦꯒꯅꯔꯁꯨ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯌꯥꯝ ꯍꯔꯥꯎꯔꯝꯃꯤ꯫ ꯂꯦꯒꯔꯊꯥꯅ ꯏꯊꯦꯜꯁꯇ "ꯏꯊꯦꯜꯁ, ꯅꯪ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯏꯊꯦꯜꯁꯅ "ꯑꯩ ꯅꯤꯡꯊꯧ ꯑꯦꯛꯕꯥꯠꯅ ꯊꯥꯔꯛꯄꯅꯤ, ꯅꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛ, ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯎꯅꯅꯕꯒꯤꯗꯃꯛ꯫ ꯃꯍꯥꯛꯅ ꯅꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯃꯤ, ꯃꯗꯨꯒꯤꯗꯃꯛ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯍꯪꯉꯨꯆꯣ ꯍꯥꯏꯗꯨꯅ ꯊꯥꯔꯛꯄꯅꯤ" ꯍꯥꯏꯔꯤ꯫ ꯍꯣꯔꯤꯛꯅ "ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏꯕꯨ ꯍꯥꯠꯀꯗꯧꯔꯤꯕ ꯅꯠꯇ꯭ꯔꯥ?" ꯍꯥꯏꯔꯛꯂꯤ꯫ ꯏꯊꯦꯜꯁꯅ "ꯅꯠꯇꯦ, ꯑꯗꯨꯝꯅ ꯂꯥꯟꯅꯁꯨ ꯂꯧꯒꯅꯨ. ꯑꯩꯅ ꯑꯦꯛꯕꯥꯠꯄꯨ ꯊꯥꯖꯩ, ꯃꯤꯅꯝꯕ ꯊꯕꯛꯇꯤ ꯃꯍꯥꯛꯇꯤ ꯇꯧꯔꯣꯏ" ꯍꯥꯏꯔꯛꯂꯤ꯫ ꯍꯣꯔꯤꯛꯅ ꯑꯃꯨꯛ "ꯅꯍꯥꯛꯇꯤ ꯅꯤꯡꯊꯧ ꯑꯦꯛꯕꯥꯠꯀꯤ ꯍꯨꯏꯅꯤ, ꯑꯗꯨꯅ ꯃꯈꯣꯏꯔꯣꯝꯗꯒꯤ ꯈꯣꯡꯂꯛꯄ ꯍꯥꯏꯕꯁꯤ ꯅꯪꯒꯤ ꯅꯊꯧꯅꯤ" ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯔꯝꯃꯤ꯫ ꯐ꯭ꯂꯣꯀꯤꯅꯁꯨ ꯏꯊꯦꯜꯁꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯝ ꯑꯃꯗꯤ ꯗ꯭ꯔꯦꯁꯁꯤ ꯌꯥꯝꯅ ꯐꯖꯔꯝꯃꯦ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯔꯝꯃꯤ꯫ ꯂꯦꯒꯔꯊꯥꯅ ꯏꯊꯦꯜꯁꯇ "ꯋꯥꯔꯤ ꯑꯗꯨ ꯁꯥꯟꯅꯅꯕꯒꯤꯗꯃꯛ ꯃꯤ ꯑꯣꯟꯊꯣꯛꯅꯗꯨꯅ ꯊꯝꯕꯒꯤ ꯊꯕꯛ ꯑꯗꯨꯗꯤ ꯇꯧꯒꯗꯧꯔꯤꯕ ꯅꯠꯇ꯭ꯔꯥ?" ꯍꯥꯏꯔꯛꯂꯤ꯫ ꯏꯊꯦꯜꯁꯅ "ꯍꯣꯏ, ꯃꯗꯨꯁꯨ ꯇꯧꯒꯗꯧꯔꯤꯕꯅꯤ, ꯅꯈꯣꯏꯅ ꯌꯥꯔꯕꯗꯤ ꯋꯥꯔꯤꯁꯤ ꯁꯥꯟꯅꯅꯕ ꯍꯣꯠꯅꯕꯤꯌꯨ" ꯍꯥꯏꯔꯛꯂꯤ꯫ ꯂꯦꯒꯔꯊꯥꯅ ꯍꯧꯖꯤꯛ ꯐꯤꯔꯦꯞ ꯑꯁꯤ ꯂꯦꯞꯁꯟꯈ꯭ꯔꯦ, ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯌꯥꯔꯦ ꯍꯥꯏꯗꯨꯅ꯫ ꯂꯦꯒꯔꯊꯥꯅ ꯈꯪꯍꯧꯗꯅ ꯐꯤꯔꯦꯞ ꯂꯦꯞꯁꯜꯂꯛꯄ ꯑꯁꯤꯗ ꯅꯤꯡꯊꯧ ꯍꯣꯔꯤꯛꯁꯤꯅ "ꯅꯪꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯐꯤꯔꯦꯞ ꯑꯗꯨ ꯂꯦꯞꯄꯤꯕꯅꯣ?" ꯍꯪꯉꯛꯂꯤ꯫ ꯂꯦꯒꯔꯊꯥꯅ "ꯑꯗꯣꯝꯗꯤ ꯀꯤꯔꯕꯁꯨ ꯌꯥꯎꯗꯕ ꯌꯥꯔꯅꯤ, ꯔꯦꯒꯅꯔ ꯏꯕꯥꯅꯤ ꯈꯛꯇ ꯑꯣꯏꯅ ꯆꯠꯀꯦ. ꯀꯔꯤꯒꯨꯝꯕ ꯏꯕꯥꯅꯤꯅ ꯁꯤꯈ꯭ꯔꯕꯁꯨ ꯅꯪꯗꯤ ꯍꯤꯡꯍꯧꯔꯅꯤꯗꯅ" ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯔꯝꯃꯤ꯫ ꯏꯊꯦꯜꯁꯨ ꯃꯐꯝꯁꯤꯒꯤ ꯐꯤꯔꯦꯞ ꯑꯃꯗꯤ ꯋꯥꯐꯝꯁꯤꯡꯁꯤ ꯍꯥꯏꯔꯨꯔꯒꯦ, ꯅꯤꯡꯊꯧ ꯑꯦꯛꯕꯥꯠꯇ ꯇꯝꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯔꯛꯇꯒꯤ ꯔꯦꯒꯅꯔꯅ ꯊꯣꯛꯂꯛꯇꯨꯅ "ꯃꯇꯦꯛ ꯑꯃꯗꯤ ꯑꯩ ꯊꯤꯟꯇꯣꯛꯄꯤꯒꯦ" ꯍꯥꯏꯗꯨꯅ ꯏꯊꯦꯜꯁꯄꯨ ꯀꯣꯟꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯔꯦꯒꯅꯔꯅ ꯏꯊꯦꯜꯁꯄꯨ ꯊꯤꯟꯕ ꯊꯣꯛꯂꯛꯂꯤꯕꯁꯤ ꯅꯤꯡꯊꯧ ꯍꯣꯔꯤꯛꯅ ꯃꯤ ꯊꯥꯗꯣꯛꯇꯨꯅ ꯏꯊꯦꯜꯁꯤ ꯍꯥꯠꯅꯕꯒꯤꯗꯃꯛ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯕꯗꯒꯤ ꯏꯊꯦꯜꯁꯤ ꯃꯍꯥꯛꯀ ꯂꯣꯏꯅꯗꯨꯅ ꯊꯣꯛꯂꯛꯂꯤꯕꯅꯤ꯫ ꯃꯈꯣꯏꯅꯤꯅ ꯆꯠꯄꯁꯤ ꯎꯃꯪꯁꯤꯗꯒꯤ ꯂꯥꯟꯃꯤ ꯈꯔꯅ ꯇꯦꯟ ꯀꯥꯞꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ, ꯑꯗꯨꯕꯨ ꯔꯦꯒꯅꯔꯅ ꯂꯨꯝꯗꯨꯅ ꯆꯠꯄꯗꯒꯤ ꯇꯦꯟ ꯑꯁꯤ ꯀꯥꯞꯄ ꯌꯥꯗ꯭ꯔꯦ꯫ ꯔꯦꯒꯅꯔꯅ ꯏꯊꯦꯜꯁꯇ ꯀꯣꯟꯗꯨꯅ "ꯑꯩ ꯅꯪꯕꯨ ꯎꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ, ꯃꯈꯣꯏꯅ ꯅꯪꯕꯨ ꯍꯥꯠꯇꯣꯛꯑꯝꯃꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯨꯔꯕꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯑꯦꯊꯦꯜꯁꯅ "ꯁꯤꯔꯝꯕꯅ ꯍꯦꯟꯅ ꯐꯔꯕꯖꯥꯠꯅꯤꯗ" ꯍꯥꯏꯖꯔꯤ꯫ ꯃꯈꯣꯏꯅꯤꯅ ꯋꯥꯔꯤ ꯁꯥ ꯂꯥꯛꯇꯨꯅ ꯖꯒꯥ ꯑꯃꯗꯤ ꯌꯧꯔꯦ꯫ ꯖꯒꯥ ꯑꯁꯤꯗ ꯔꯦꯒꯅꯔꯅ ꯂꯦꯞꯇꯨꯅ ꯏꯊꯦꯜꯁꯇ "ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯟꯇꯣꯛꯀꯦ" ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯃꯥꯡꯗ ꯄꯤꯈꯤꯕ ꯈꯨꯖꯤ ꯑꯗꯨ ꯉꯁꯤꯁꯨ ꯑꯃꯨꯛ ꯄꯤꯔꯤ꯫ "ꯖꯒꯥ ꯑꯁꯤꯗꯒꯤꯗꯤ ꯅꯪꯒꯤ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤ ꯂꯣꯏꯔꯦ" ꯍꯥꯏꯗꯨꯅ ꯏꯊꯦꯜꯁꯤ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯅꯤꯡꯊꯧ ꯑꯦꯛꯕꯥꯠꯀꯤ ꯃꯆꯥꯅꯨꯄꯥ ꯑꯦꯊꯜꯋꯨꯜꯐꯅ ꯃꯈꯣꯏꯒꯤ ꯒꯦꯠ ꯑꯁꯤꯗ ꯁꯒꯣꯜ ꯑꯍꯥꯡꯕ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯣꯏꯅ ꯉꯥꯏꯔꯤꯕꯁꯤ ꯔꯦꯒꯅꯔ ꯍꯣꯏ ꯂꯥꯛꯄꯅꯤ꯫ ꯃꯊꯛꯇꯅ ꯅꯤꯡꯊꯧ ꯑꯦꯛꯕꯥꯠꯇ ꯑꯦꯂꯥꯅ "ꯍꯟꯗꯛꯀꯤ ꯑꯣꯟꯊꯣꯛꯅꯒꯗꯧꯔꯤꯕ ꯃꯤ ꯑꯁꯤꯁꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯦꯊꯜꯋꯨꯜꯐꯁꯤ ꯑꯗꯨꯝ ꯆꯠꯀꯗꯧꯔꯤꯕꯔꯥ?" ꯍꯪꯂꯤ꯫ ꯑꯦꯛꯕꯥꯠꯅ "ꯈꯨꯗꯣꯡꯊꯤꯒꯗꯕ ꯊꯕꯛ ꯑꯁꯤꯗ ꯑꯩꯒꯤ ꯏꯆꯥꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯕꯁꯤ ꯑꯩ ꯄꯥꯝꯗ꯭ꯔꯦ, ꯑꯗꯨꯅ ꯑꯗꯣꯝ ꯑꯣꯏꯅ ꯆꯠꯄꯤꯅꯕ" ꯍꯥꯏꯔꯛꯂꯤ꯫ ꯅꯤꯡꯊꯧ ꯑꯦꯂꯥꯁꯨ ꯑꯦꯛꯕꯥꯠꯅ ꯃꯉꯣꯟꯗ ꯔꯦꯒꯅꯔ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯂꯣ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯋꯥ ꯑꯃꯇ ꯉꯥꯡꯗꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯦꯛꯕꯥꯠꯅ ꯑꯃꯨꯛ ꯑꯦꯂꯥꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕ ꯑꯁꯤꯗ "ꯑꯗꯣꯝꯅ ꯄꯥꯝꯗ꯭ꯔꯕꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯐꯣꯔꯁ ꯑꯣꯏꯅ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯏꯟꯁꯤꯜꯂꯣꯏ" ꯍꯥꯏꯔꯛꯂꯤ꯫ ꯑꯦꯂꯥꯁꯨ ꯏꯖꯠ ꯑꯃꯗ "ꯅꯠꯇꯦ, ꯑꯗꯨꯒꯤ ꯅꯠꯇꯦ, ꯑꯩ ꯁꯣꯏꯗꯅ ꯆꯠꯀꯅꯤ" ꯍꯥꯏꯈ꯭ꯔꯦ꯫ ꯑꯦꯂꯥꯁꯨ ꯆꯠꯀꯅꯤꯗꯤ ꯍꯥꯏꯗꯣꯛꯈ꯭ꯔꯕꯁꯨ ꯃꯃꯤꯠ ꯑꯁꯤꯗꯤ ꯅꯤꯡꯊꯧ ꯑꯦꯛꯕꯥꯠꯇ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ, ꯄꯥꯝꯗ ꯆꯠꯄꯗ ꯇꯥꯔꯦ꯫ ꯍꯧꯖꯤꯛ ꯅꯤꯡꯊꯧ ꯑꯦꯂꯥꯒ ꯔꯦꯒꯅꯔ ꯍꯣꯏꯒꯁꯤ ꯑꯣꯟꯊꯣꯛꯅꯗꯨꯅ ꯐ꯭ꯂꯣꯀꯤ ꯍꯣꯏꯅ ꯑꯦꯂꯥ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯐꯝꯗꯨꯗ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯔꯦꯒꯅꯔ ꯍꯣꯏꯅ ꯅꯤꯡꯊꯧ ꯑꯦꯛꯕꯥꯠꯀꯤ ꯃꯅꯥꯛꯇ ꯆꯪꯉꯛꯄꯗ ꯑꯦꯛꯕꯥꯠꯅ ꯇꯔꯥꯝ ꯑꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛ ꯄꯨꯂꯞ ꯐꯝꯃꯤꯟꯅꯈ꯭ꯔꯦ꯫ ꯃꯁꯤꯗ ꯅꯤꯡꯊꯧ ꯑꯦꯛꯕꯥꯠꯀꯤ ꯃꯥꯏꯀꯩꯗ ꯀꯨꯏꯟꯇ꯭ꯔꯦꯠ ꯀꯧꯕ ꯅꯨꯄꯤ ꯑꯁꯤꯁꯨ ꯌꯥꯎꯔꯤ꯫ ꯀꯨꯏꯟꯇ꯭ꯔꯦꯠꯅ ꯔꯦꯒꯅꯔ ꯍꯣꯏꯒꯤ ꯅꯨꯄꯥꯁꯤꯡ ꯑꯁꯤꯗ ꯀꯜꯂꯛꯄ ಮಿꯠꯌꯦꯡ ꯑꯃꯁꯨ ꯌꯦꯡꯕ ꯎꯔꯤ꯫ ꯑꯦꯛꯕꯥꯠꯅ ꯍꯧꯒꯠꯇꯨꯅ "ꯃꯌꯥꯝꯁꯤꯗ ꯏꯊꯦꯜꯁꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯕꯗꯒꯤ ꯅꯈꯣꯏꯒꯤ ꯂꯣꯟ ꯑꯃꯗꯤ ꯅꯈꯣꯏꯒꯤ ꯃꯔꯝꯗ ꯈꯔꯗꯤ ꯈꯪꯂꯦ, ꯑꯗꯨꯕꯨ ꯑꯩꯅ ꯁꯣꯏꯈꯤ ꯉꯥꯝꯈꯤꯕ ꯌꯥꯎꯔꯕꯁꯨ ꯅꯈꯣꯏꯅ ꯉꯥꯛꯄꯤꯌꯨ" ꯍꯥꯏꯔꯝꯃꯤ꯫ "ꯅꯈꯣꯏꯅ ꯑꯩꯅ ꯍꯥꯏꯕ ꯌꯥꯕꯤꯗꯨꯅ ꯃꯐꯝꯁꯤꯗ ꯂꯥꯛꯄꯤꯕꯒꯤꯗꯃꯛ ꯑꯩꯅ ꯅꯈꯣꯏꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ" ꯍꯥꯏꯗꯨꯅ ꯏꯊꯦꯜꯁꯇ ꯍꯧꯒꯠꯇꯨꯅ ꯋꯥ ꯉꯥꯡꯅꯕꯒꯤꯗꯃꯛ ꯁꯤꯟꯅꯔꯝꯂꯒ
ꯑꯦꯛꯕꯥꯠ ꯑꯁꯤ ꯐꯝꯊꯈ꯭ꯔꯦ꯫ ꯏꯊꯦꯜꯁꯅ ꯍꯧꯒꯠꯇꯨꯅ ꯃꯌꯥꯝꯁꯤꯗ ꯏꯅꯤꯡꯊꯧ ꯑꯦꯛꯕꯥꯠꯅ ꯋꯥꯐꯝ ꯑꯁꯤ ꯑꯩꯉꯣꯟꯗ ꯐꯣꯡꯗꯣꯛꯅꯕꯒꯤꯗꯃꯛ ꯁꯤꯟꯅꯕꯤꯕꯅꯤ, ꯃꯁꯤꯗ ꯑꯣꯏꯗ ꯄꯥꯗꯕ ꯋꯥꯐꯝ ꯑꯃꯠꯇ ꯌꯥꯎꯖꯗꯦ꯫ ꯏꯅꯤꯡꯊꯧꯅ ꯃꯇꯨꯡꯗ ꯂꯥꯟ ꯇꯧꯅꯗꯅꯕꯒꯤꯗꯃꯛꯇ ꯅꯈꯣꯏꯗ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯄꯤꯅꯕꯁꯨ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯅꯈꯣꯏꯅ ꯂꯧꯎ ꯁꯤꯡꯎ ꯇꯧꯅꯕꯒꯤꯗꯃꯛ ꯂꯝ ꯑꯦꯀꯔ 5,000ꯁꯨ ꯄꯤꯅꯕ ꯊꯧꯔꯥꯡꯂꯤ꯫ ꯏꯅꯤꯡꯊꯧ ꯑꯦꯛꯕꯥꯠ ꯑꯃꯗꯤ ꯃꯥꯔꯁꯤꯌꯥ ꯁꯃꯥꯖꯒꯤ ꯄ꯭ꯔꯤꯟꯁꯦꯁ ꯀꯨꯏꯟꯇ꯭ꯔꯦꯠꯀ ꯂꯣꯏꯅꯗꯨꯅ ꯃꯈꯣꯏꯒꯤꯗꯃꯛ ꯅꯈꯣꯏꯒꯤ ꯀꯥꯡꯕꯨꯗꯒꯤ ꯂꯥꯟ ꯁꯣꯛꯅꯕꯤꯒꯗꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯂꯟꯊꯨꯝ ꯃꯌꯥꯝ ꯑꯃ ꯄꯤꯅꯕꯁꯨ ꯊꯧꯔꯥꯡꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯔꯦꯒꯅꯔꯅ ꯑꯃꯨꯛ ꯑꯩꯒꯤ ꯏꯅꯥꯎ ꯔꯣꯂꯣꯗꯤ ꯀꯝꯗꯧꯕ ꯍꯥꯏꯔꯛꯂꯤ꯫ ꯏꯊꯦꯜꯁꯅ ꯑꯦꯛꯕꯥꯠꯀꯤ ꯌꯥꯊꯪꯗꯒꯤ ꯏꯅꯤꯡꯊꯧ ꯑꯦꯛꯕꯥꯠꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯅꯈꯣꯏꯅ ꯌꯥꯕꯤꯔꯒꯗꯤ ꯅꯪꯒꯤ ꯅꯅꯥꯎ ꯔꯣꯂꯣꯁꯨ ꯃꯍꯥꯛꯅ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯅꯅꯥꯛꯇ ꯂꯩꯔꯤꯕ ꯑꯦꯂꯥꯕꯨꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯐꯝꯁꯤꯗ ꯌꯧꯍꯜꯂꯛꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯔꯦꯒꯅꯔꯁꯨ ꯄꯟꯊꯕ ꯇꯧꯗꯅ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯑꯩ ꯂꯣꯏꯅ ꯌꯥꯔꯦ, ꯑꯩꯒꯤ ꯏꯅꯥꯎꯗꯨ ꯄꯤꯌꯨ ꯍꯥꯏꯈ꯭ꯔꯦ꯫ ꯂꯦꯒꯔꯊꯥꯁꯨ ꯑꯌꯥꯕꯁꯤ ꯄꯤꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯍꯣꯔꯤꯛꯇꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯋꯥꯐꯝ ꯑꯁꯤ ꯌꯥꯅꯤꯡꯗ ꯌꯥꯕꯗ ꯇꯥꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯔꯣꯂꯣꯁꯤ ꯁꯒꯣꯜ ꯒꯥꯔꯤ ꯑꯃꯗ ꯔꯦꯒꯅꯔ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯊꯤꯜꯂꯛꯂꯤ꯫ ꯔꯣꯂꯣꯒ ꯂꯣꯏꯅꯅ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯁꯨ ꯌꯥꯎꯔꯛꯂꯤꯕꯅꯤ꯫ ꯃꯁꯤꯕꯨ ꯐ꯭ꯂꯣꯀꯤꯅ ꯆꯦꯟꯊꯣꯛꯇꯨꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡꯁꯤ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ꯫ ꯁꯅꯥ ꯂꯨꯄꯥꯁꯤꯡꯁꯤ ꯂꯣꯏꯅ ꯌꯥꯎꯔꯛꯄꯗꯒꯤ ꯐ꯭ꯂꯣꯀꯤꯅ ꯏꯪꯒꯤꯠ ꯄꯤꯗꯨꯅ ꯔꯦꯒꯅꯔꯅ ꯅꯤꯡꯊꯧ ꯑꯦꯂꯥꯕꯨ ꯃꯐꯝꯁꯤꯗꯒꯤ ꯊꯥꯗꯣꯔꯛꯂꯤ꯫ ꯔꯣꯂꯣꯕꯨ ꯊꯤꯜꯂꯛꯂꯤꯕ ꯀꯥꯡꯕꯨ ꯑꯁꯤ ꯏꯊꯦꯜꯁꯇꯦꯟꯅ ꯂꯨꯆꯤꯡꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯏꯊꯦꯜꯁꯅ ꯔꯦꯒꯅꯔꯒꯤ ꯀꯥꯡꯕꯨ ꯑꯁꯤꯗ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯄ꯭ꯔꯤꯟꯁꯦꯁ ꯀꯨꯏꯟꯇꯦꯠꯀꯤꯗꯃꯛꯇ ꯂꯥꯟ ꯊꯦꯡꯅꯒꯗꯕꯁꯤꯡꯗꯨ ꯊꯣꯛꯂꯛꯑꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯆꯠꯈꯤꯗꯕ ꯃꯤꯁꯤꯡ ꯑꯁꯤ ꯀꯧꯊꯣꯛꯂꯤ꯫ ꯍꯥꯟꯅ ꯇꯌꯥꯔꯤ ꯇꯧꯗꯨꯅ ꯊꯝꯂꯕ ꯔꯦꯒꯅꯔꯒꯤ ꯀꯥꯡꯕꯨ ꯈꯔꯁꯤꯁꯨ ꯏꯊꯦꯜꯁꯀ ꯂꯣꯏꯅꯅ ꯆꯠꯈꯤꯅꯕꯒꯤ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯔꯦꯒꯅꯔ ꯍꯣꯏꯁꯨ ꯔꯣꯂꯣꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈꯤꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯔꯦꯒꯅꯔꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯏꯊꯦꯜꯁꯇ ꯑꯩꯒ ꯂꯣꯏꯅꯗꯨꯅ ꯀ꯭ꯔꯦꯇꯤꯀꯠꯇ ꯑꯃꯨꯛ ꯍꯟꯈ꯭ꯔꯁꯤ ꯍꯥꯏꯔꯤ꯫ ꯏꯊꯦꯜꯁꯨ ꯉꯥꯛꯇꯪ ꯈꯜꯂꯒ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯂꯥꯟꯃꯤ ꯈꯔ ꯑꯁꯤꯗ ꯔꯦꯒꯅꯔꯒꯤ ꯀꯥꯡꯕꯨ ꯈꯔꯁꯤ ꯄꯨꯈꯤꯅꯕ ꯌꯥꯊꯪ ꯄꯤꯈ꯭ꯔꯒ ꯃꯥꯅ ꯔꯦꯒꯅꯔꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯌꯥꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯗꯤꯜ ꯑꯁꯤ ꯅꯤꯡꯊꯧ ꯑꯦꯛꯕꯥꯠ ꯑꯃꯗꯤ ꯀꯨꯏꯟꯇ꯭ꯔꯦꯠꯅ ꯄꯨꯟꯁꯤꯟꯗꯨꯅ ꯄꯤꯔꯛꯂꯤꯕ ꯂꯟ ꯊꯨꯝꯁꯤꯡ ꯑꯃꯗꯤ ꯂꯝꯁꯤꯡ ꯑꯁꯤꯒꯤ ꯃꯍꯨꯠꯇ ꯔꯦꯒꯅꯔꯒꯤ ꯃꯤ ꯈꯔ ꯋꯥꯏꯗꯨꯅ ꯂꯥꯟꯒꯤꯗꯃꯛ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯔꯦꯒꯅꯔꯅ ꯃꯈꯣꯏꯒꯤ ꯃꯤ ꯈꯔ ꯑꯁꯤ ꯃꯐꯝꯁꯤꯗ ꯊꯝꯃꯝꯂꯒ ꯃꯅꯥꯎꯅꯨꯄꯥ ꯔꯣꯂꯣꯕꯨ ꯃꯌꯨꯝꯗ ꯄꯨꯕꯗ ꯏꯊꯦꯜꯁꯨ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯏꯊꯦꯜꯁꯨ ꯌꯥꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯕꯤꯌꯣꯟꯅ ꯅꯨꯡꯁꯤꯖꯕꯤ ꯄꯣꯔꯨꯟ ꯑꯁꯤ ꯅꯨꯄꯥ ꯑꯃꯗ ꯂꯥꯟꯒꯤ ꯇ꯭ꯔꯦꯅꯤꯡ ꯀꯟꯅ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯏꯁꯂꯣꯛꯁꯤ ꯊꯣꯛꯂꯛꯂꯤ꯫ ꯏꯁꯂꯣꯛꯅ ꯄꯣꯔꯨꯟꯗ ꯅꯪꯅ ꯀꯅꯥꯒꯤ ꯌꯥꯊꯪꯗꯒꯤ ꯃꯗꯨꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯔꯤꯕꯅꯣ ꯍꯪꯂꯤ꯫ ꯄꯣꯔꯨꯟꯅ ꯑꯩ ꯏꯁꯥꯅ ꯄꯥꯝꯖꯕꯗꯒꯤ ꯇꯧꯕꯅꯤ ꯍꯥꯏꯔꯤ꯫ ꯏꯁꯂꯣꯛꯅ ꯀꯔꯤꯒꯤ ꯄꯥꯝꯂꯤꯕꯅꯣ ꯍꯪꯂꯤ꯫ ꯄꯣꯔꯨꯟꯅ ꯑꯩ ꯂꯦꯒꯔꯊꯥꯒꯨꯝꯅ ꯃꯊꯧꯅꯥ ꯂꯩꯕꯤ ꯅꯨꯄꯤ ꯑꯣꯏꯅꯤꯡꯉꯤ ꯍꯥꯏꯔꯛꯂꯤ꯫ ꯏꯁꯂꯣꯛꯅ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯂꯦꯒꯔꯊꯥꯒꯨꯝꯅ ꯂꯣꯏ ꯑꯣꯏꯅꯤꯡꯉꯦ ꯍꯥꯏꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯉꯥꯡꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯑꯁꯨꯝꯅ ꯉꯥꯡꯉꯛꯄ ꯑꯁꯤꯗ ꯄꯥꯈꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯁꯂꯣꯛꯅ ꯐꯥꯒꯤ ꯇꯧꯕ ꯑꯣꯏꯔꯝꯃꯤ꯫ ꯄꯥꯈꯠꯀꯅꯨ, ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯤ, ꯅꯪ ꯉꯁꯤꯗꯒꯤ ꯅꯅꯤꯡꯇꯝꯕ ꯑꯗꯨ ꯑꯩꯅ ꯄꯤꯊꯣꯛꯂꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯗꯣꯜ ꯈꯔ ꯄꯤꯗꯨꯅ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯣꯏꯔꯝꯕꯗꯒꯤ ꯄꯣꯔꯨꯟ ꯑꯁꯤ ꯉꯁꯤ ꯃꯅꯤꯡꯇꯝꯕ ꯃꯤ ꯑꯃ ꯑꯣꯏꯍꯟꯈ꯭ꯔꯦ꯫ ꯏꯁꯂꯣꯛꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯕꯤꯌꯣꯟꯒꯤꯗꯃꯛ ꯈꯟꯗꯨꯅ ꯕꯤꯌꯣꯟꯅ ꯄꯣꯔꯨꯟꯕꯨ ꯅꯨꯡꯁꯤꯖꯩ ꯈꯪꯕꯗꯒꯤ ꯇꯧꯔꯤꯕꯅꯤ꯫ ꯄꯣꯔꯨꯟꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯊꯥꯖꯔꯨꯗ꯭ꯔꯕ ꯊꯕꯛ ꯑꯃ ꯑꯣꯏꯊꯣꯔꯛꯄ ꯑꯁꯤꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯞꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯁꯣꯝꯗꯅ ꯅꯤꯡꯊꯧ ꯑꯦꯛꯕꯥꯠꯅ ꯏꯊꯦꯜꯁꯀꯤ ꯀꯥ ꯑꯁꯤꯗ ꯆꯪꯉꯛꯇꯨꯅ ꯃꯍꯥꯛꯅ ꯏꯔꯝꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯁꯤꯔꯝꯕ ꯂꯤꯛꯁꯤꯡꯁꯤ ꯌꯦꯡꯗꯨꯅ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤ꯫ ꯏꯊꯦꯜꯁꯅ ꯔꯦꯒꯅꯔꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯅꯤꯅ ꯅꯤꯡꯊꯧ ꯑꯦꯛꯕꯥꯠꯁꯤ ꯃꯊꯟꯇ ꯑꯃꯨꯛ ꯉꯥꯏꯍꯧꯔꯤ꯫ ꯁꯣꯝꯗ ꯄꯣꯔꯨꯟꯁꯨ ꯃꯅꯤꯡ ꯇꯝꯕ ꯐꯪꯕꯒꯤꯗꯃꯛ ꯏꯁꯤꯡ ꯃꯌꯥꯏꯁꯤꯗ ꯀꯨꯝꯊꯗꯨꯅ ꯃꯁꯥ ꯑꯁꯤ ꯂꯨꯞꯊꯣꯛꯂꯤ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯑꯦꯛꯕꯥꯠ ꯍꯣꯏ ꯀꯨꯏꯟꯇ꯭ꯔꯦꯠ ꯍꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯔꯦꯒꯅꯔꯅ ꯊꯥꯔꯛꯄ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨ ꯈꯔ ꯑꯁꯤ ꯅꯤꯡꯊꯧ ꯑꯦꯛꯕꯥꯠꯀꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯤ꯫ ꯑꯦꯛꯕꯥꯠꯅ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯕꯤꯒꯅꯤ ꯍꯥꯏꯕ ꯑꯋꯥꯡꯂꯣꯝꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯁꯛ ꯇꯥꯛꯂꯝꯃꯤ꯫ ꯀꯨꯏꯟꯇ꯭ꯔꯦꯠꯅ ꯔꯦꯒꯅꯔꯗꯤ ꯂꯥꯛꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯦꯛꯕꯥꯠꯇ ꯍꯪꯉꯝꯃꯤ꯫ ꯑꯦꯛꯕꯥꯠꯅ ꯃꯍꯥꯛꯇꯤ ꯃꯅꯥꯎꯅꯨꯄꯥꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯀꯨꯏꯟꯇ꯭ꯔꯦꯠꯅ ꯔꯦꯒꯅꯔ ꯌꯥꯎꯔꯛꯇꯕ ꯑꯁꯤꯗ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯂꯥꯛꯂꯤꯕ ꯔꯦꯒꯅꯔꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯗ ꯆꯪꯁꯤꯟꯗꯨꯅ ꯃꯁꯥꯁꯤꯡꯁꯤ ꯄꯥꯏꯗꯨꯅ ꯌꯦꯡꯂꯤ꯫ ꯀꯨꯏꯟꯇ꯭ꯔꯦꯠꯅ ꯅꯨꯄꯥꯁꯤꯡ ꯑꯁꯤꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯌꯥꯝꯁꯤꯗꯤ ꯉꯛꯇꯨꯅ ꯌꯦꯡꯂꯤ꯫ ꯑꯔꯣꯏꯕꯗ
masa yam phaba nipa ama khanduna masimadi aina like tawre icha su umna masa phagadaba mali haiduna khankhre ekbana makhoi warrior oibada natana lau singu tauba mi singni aduna mapangandi loina kanbani haiduna sinna si loisankre mathangi sinna sidana Ragnar hoisi mayum yauraktuna Rollogi asokpasi uraga mayam si kapnari sigi su prabab chenthoroktuna Rollo bu yengjerami Ethel su mafam sida amuhan halakpa sida masada wai sangba apienba ma popagi mami ma su tari Ragnar su mahaki family sing unaduna Islokna Legartha hoi changangliba mayam asi woktuna Legartha da Islokna thaknaba mahi glass am piduna Legartha matam kharadi nang mafam sida laibi kho haiduna request tawjari mathangdana Islokna Ethelsta momo noktuna nangdi mafam sida amu hala aba hairami Ethelsna aina England da pokcharabasu aigi imung manung mari mata di sida loina lairibani hairakli Islokna biyon bu mu kausanduna purun ga una halami Islokna biyon da hojikti mahak maning tamba mi ama oirabani aina mahakpu maning tamba pithokhrabani haiduna Islok si mafam sidagi chakre somdana Rollo si mayam changdana mahaki asokpa singsi layengnaba kanna hotnari mahaki teklaba saru singsi sambada Rollo si awa chaina mayama khangli sigisu mahaki mong sida nungaitaduna laithoktuna kapjari mathangi sin asidana Floki gi manakta mug lakhre masida ningthau horiksu laktuna Ragnar maga yanadriba wafam singsi wari liduna Floki aina haiba kudimak nang pangthoknaba sem saduna lairo haikhre sin asiga loinana episode asi matang aswaida loichalle ngasigidi mayambo amukka hanna kainanaba yathang nijari